workout tꯧꯖꯗꯣꯏꯅꯦ ꯑꯗꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯩ workout ꯇꯧꯕ ꯂꯣꯏꯔꯦ ꯏꯁꯥꯁꯦ ꯀꯌꯥꯝ ꯐꯩ ꯐꯠꯇꯦꯁꯦ ꯁꯨꯝ glute leg workout ꯁꯨꯝ ꯉꯥꯛ ꯇꯧꯒꯦ ꯑꯗꯣ leg glute workout ꯇꯧꯕ ꯅꯨꯃꯤꯠꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯋꯥꯕ ꯍꯥꯏꯕ ꯅꯨꯃꯤꯠ ꯎꯄꯥꯏ ꯂꯩꯇꯦꯕꯀꯣ ꯍꯛꯆꯥꯡꯗꯁꯨ ꯑꯗꯨꯒ ꯊꯕꯛꯁꯨ ꯌꯥꯝ ꯄꯥꯡꯅ ꯄꯥꯡꯊꯣꯛꯄ ꯑꯗꯨꯅ ꯑꯩ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩꯒꯦ not sponsored ꯑꯩ acne ꯃꯌꯥꯝꯁꯨ ꯁꯥꯊꯤꯅ reduce ꯑꯣꯏꯔꯦ ꯅꯪ ꯏꯪ ꯇꯞꯄꯅꯤ ꯍꯥꯏꯗꯥ ꯑꯩꯉꯣꯟꯗ ꯑꯩꯅꯁꯨ ꯅꯉꯣꯟꯗ ꯐꯖꯅ ꯔꯦꯁꯄꯦꯛ ꯇꯧꯔꯅꯤ ꯅꯪꯅꯁꯨ ꯑꯩꯉꯣꯟꯗ ꯐꯖꯅ ꯔꯦꯁꯄꯦꯛ ꯇꯧꯋꯣ ꯌꯥꯝꯅ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯗ ꯆꯠꯃꯤꯟꯅꯁꯤ celebration ꯌꯥꯝ ꯆꯥꯎꯅ ꯉꯁꯤꯗꯤ ꯐꯪꯖꯔꯦ ꯍꯥꯟꯅꯗꯤ last 7 daysꯗ ꯑꯩꯒꯤ earning ꯁꯤꯗ ꯂꯩꯔꯦꯀꯣ ꯁꯤꯗ ꯂꯩꯔꯦ last 7 days earning Hi guys, welcome back to my channel. Good morning mayam. Ado ngasidi nganta nganna hawre thabak inghang hana thuna loishallaga aigi thabak progress oina ba haina ko nganna hawgallingai di nungai ba ko hakchang na su aduga thabak su yam pangna pangthokpa yam laina oi haina khalle ba duna aina fi wainung si challaga wainung teiraga imung manung loishalla chanu achana ba khonna ba tawraga thabak se sasa loisanjarage tawbane ado makha ta na video se vlog se yengbiyo mayam aina karkei tawba haido nungsa su sagalle'e ado ai iru maitharaga aigi last step haibo face wash tawdoine ado ai last step ta ayamba khuding ko mai se last ta oina mai se tajeyeba aduga face wash e mama earth rice face wash to near ado sigi face wash e ngona yam nungai ba hai tare ko anduna ai dum sijinege aduga mai su sum brighten tawbodo mateng pange ba not sponsored the sponsor ni gal khan bi ganu ko ma'am sum aina aigi personal experience agi sum mayam de share tawning ba hai tare ado mai se circular motion da tai dana khotana skin face wash e phane yam kuina di mai taye ba ko aduna aina bathroom da bu changaga mai mi taraba khoi husband da sum ngang dorabani ko yam kui na changi do kari gino bathroom changba yam kui do kai gino na ai khar su tapcha ba hai tare ado phasana mai mi taraga ai acne mayam su sathina reduce oire dark se kokle ba ko mino de kan da hoji tumme ado ma tumme kan se dai workout to doine atuna pi maron do lang mayam shetre ba ko koi liter mina video da hapchara roi to ai hoji workout to ge to ni ong kya bo workout to ya ba khang de long hat ni workout to ge khang de workout to de mo ai te ba ko ha workout to ge progress em wat le hai di ko ti consistent oina matam chana workout to bangam ba oi na ha na hakcha si yam pha ba ba do oi doi ne ba ko ba handa mara ai su ngan da ba de chin su yam sing de angang gi rang da isa se isa time ki bangam da ba oi re ba aduna cha so sino project just workout tawza doine ado sigi just workout tawlaraga glute leg workout sung hak tawge na di khalli ba to kamaina tawba dum yengasi do leg glute workout tawba numit sidi yam thina waba haiba numit to oye hakchang yam waye but result yam na uraga yam harauza but tawramdai dadi yam waba yam tanba thabak ne ba ko ubadadi yamna nungairam gadawali malamgani but enjoy tawba ki mong sidi sathina haina kanadre burnout phajana oye aduga mayam ai workout tawba lore isa se kyam fai fatte se sum mijin de yenga dum khangsa na bo hona jare kai tawni upalete angang su kaino japa school japa khobi gym japa se am wa na thoye ba duna gym chate se home workout on tawzare aduga aigi progress sum document tawraga thamjaning ba tawrapane firon sum mayam lai thup toiba mayam ji yengo aduga side se dai janu bisu khanna tumingai tanza se da nei na workout to bisari tumni do ai tawre nang ing tapani haida yangonda ai ing tapi macha nupi ni ai ing tapi nupi oidorabani na haida kai do bei sang ha nang do nai dawri nang price phangaro chocolate ka phangaro Happy hara mangan. Ing tapi nupi hara do oirani haidai. Ngolo na. Mamam chasi ro.
ꯃꯌꯥꯝ ꯑꯩꯅ ꯈꯨꯅꯨꯁꯦ ꯏꯪ ꯇꯞꯄꯨ ꯍꯥꯏꯅ ꯍꯥꯏꯕꯁꯦ ꯀꯨꯏꯔꯦꯕꯀꯣ ꯑꯗꯣ ꯃꯥꯁꯨ ꯃꯥ ꯏꯪ ꯇꯞꯆꯔꯅꯤ ꯑꯗꯩ ꯑꯩꯅ ꯍꯥꯏꯌꯦ ꯃꯉꯣꯟꯗ ꯑꯩꯅꯁꯨ ꯅꯉꯣꯟꯗ ꯐꯖꯅ ꯔꯦꯁꯄꯦꯛ ꯇꯧꯔꯅꯤ ꯅꯪꯅꯁꯨ ꯑꯩꯉꯣꯟꯗ ꯐꯖꯅ ꯔꯦꯁꯄꯦꯛ ꯇꯧꯋꯣ ꯌꯥꯝꯅ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯗ ꯆꯠꯃꯤꯟꯅꯁꯤ ꯌꯥꯝ ꯏꯪ ꯇꯞꯄꯤ ꯑꯣꯏꯀꯣ ꯇꯨꯝ ꯍꯧꯒꯠꯂꯒ ꯅꯤꯡꯉꯥꯏ ꯇꯧꯕꯤꯗ ꯇꯧꯅꯨ ꯍꯥꯏꯅ ꯊꯝꯃꯦꯕꯀꯣ ꯑꯗꯣ ꯃꯥꯁꯨ ꯇꯧꯅꯤꯅ ꯍꯥꯏꯌꯦ ꯑꯗꯣ ꯉꯁꯤꯗꯒꯤ ꯑꯗꯨꯝ ꯍꯧꯔꯤꯅꯦꯕ ꯇꯨꯝ ꯍꯧꯒꯠꯂꯒꯗꯤ ꯀꯥꯎꯈ꯭ꯔꯦꯀꯣ ꯅꯍꯥꯟ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯣ ꯀꯥꯎꯈ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯔꯤꯃꯥꯏꯟ ꯇꯧꯕꯅꯦꯕ ꯑꯗꯣ ꯔꯤꯃꯥꯏꯟ ꯇꯧꯕꯗ ꯃꯥꯁꯨ ꯁꯨꯝ ꯇꯞꯅꯒ ꯂꯩꯖꯔꯤꯄꯣꯠꯅꯤ ꯑꯗꯣ ꯁꯤꯅꯤ ꯑꯩꯒꯤ ꯑꯞꯗꯦꯠ ꯍꯥꯏꯕꯨ ꯍꯥꯏꯗꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯃꯣꯏꯗ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯗ ꯋꯥꯔꯤ ꯉꯥꯡꯅꯔꯒ ꯃꯣꯏꯅ ꯀꯥꯎꯈ꯭ꯔ ꯇꯥꯔꯁꯨ ꯑꯩꯈꯣꯏꯅ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯈꯤꯗꯨꯗꯤ ꯀꯥꯏꯅ ꯍꯥꯏꯔꯒ ꯃꯣꯏꯗ ꯅꯤꯡꯁꯤꯡꯍꯜꯂꯒꯗꯤꯀꯣ ꯑꯩꯈꯣꯏꯅ ꯑꯦꯗꯚꯥꯏꯁ ꯄꯤꯕꯗꯣ ꯑꯗꯣ ꯃꯣꯏ ꯁꯨꯝ ꯌꯥꯕꯅꯦꯕꯀꯣ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯆꯩꯗꯅ ꯊꯤꯅ ꯇꯧꯕꯗ ꯀꯥꯟꯅꯗꯦꯕ ꯑꯉꯥꯡꯁꯦ ꯈꯤꯇꯪ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯗ ꯇꯞꯅ ꯍꯥꯏꯔꯒ ꯍꯣꯏ ꯁꯥꯎꯅꯤꯡꯕ ꯃꯇꯥꯡꯗ ꯌꯥꯝ ꯂꯥꯎꯅ ꯉꯥꯡꯕ ꯃꯇꯥꯡꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯀꯣ ꯑꯩꯁꯨ ꯑꯗꯨꯏꯁꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡꯁꯦ ꯌꯥꯝꯅ ꯇꯞꯅ ꯏꯪꯅ ꯉꯥꯡꯕꯤꯔꯒ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯍꯜꯂꯒꯀꯣ ꯍꯥꯏꯗꯤ ꯑꯦꯗꯚꯥꯏꯁ ꯄꯤꯕ ꯐꯩꯌꯦꯕꯀꯣ ꯑꯗꯨꯅꯦ ꯃꯌꯥꯝ ꯌꯥꯝ ꯀꯟꯅ ꯊꯤꯅ ꯉꯥꯡꯕꯒꯤ ꯃꯍꯨꯠꯇ ꯇꯧꯍꯟꯅꯤꯡꯉꯦ ꯄꯦꯔꯦꯟꯁꯤꯡꯁꯨ ꯑꯇꯩꯁꯨ ꯍꯥꯏꯗꯤ ꯑꯩꯁꯨ ꯌꯥꯝꯅ ꯍꯩꯕ ꯄꯦꯔꯦꯟꯇꯤꯡ ꯍꯩꯕꯒꯤꯕꯨꯗꯤ ꯅꯠꯇꯦꯀꯣ ꯑꯩꯅ ꯑꯩꯒꯤ ꯁ꯭ꯇꯥꯏꯜꯗ ꯑꯩꯅ ꯀꯩꯅꯣ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯇꯨꯝꯃꯤ ꯍꯧꯒꯠꯂꯣꯗꯅ ꯕꯦꯕꯤ ꯍꯧꯒꯠꯂꯣ ꯃꯆꯥ ꯆꯥꯈꯤꯔꯣꯏꯗ꯭ꯔꯥ ꯃꯃꯝ ꯁꯨꯝ ꯇꯧꯅ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯗꯝꯕꯦꯜꯁꯦ ꯃꯐꯝ ꯆꯥꯅ ꯊꯝꯃꯒ ꯑꯇꯩ ꯆꯥꯏꯕꯁꯦ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯛꯇꯣꯏꯅꯦꯕꯀோ ꯑꯗꯨꯒ ꯏꯆꯥ ꯅꯨꯄꯤꯒꯤ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯒ ꯃꯥꯅ ꯊꯝꯃꯤꯕ ꯃꯐꯝꯁꯦ ꯁꯤꯗ ꯑꯗꯨꯝ ꯊꯝꯃꯕꯅꯦ ꯑꯩꯅ ꯀꯣꯟꯅ ꯂꯣꯏꯁꯤꯟꯗꯣꯏꯅꯦ ꯁꯤ ꯃꯌꯥꯝꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯅ ꯂꯣꯏꯁꯤꯜꯂꯅꯤ ꯑꯗꯨꯒ ꯇꯦꯕꯜ ꯃꯊꯛꯇꯁꯨ ꯆꯥꯏꯔꯤ ꯁꯤꯒ ꯍꯥꯟꯅ ꯆꯥꯏꯕ ꯃꯌꯥꯝꯁꯦ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯒ ꯁꯣꯝꯗ ꯇꯦꯕꯜ ꯊꯝꯃꯦ ꯑꯗꯨꯒ ꯃꯊꯛꯀꯤ ꯇꯦꯕꯜꯁꯦ ꯑꯃꯨꯛ ꯂꯣꯏꯁꯤꯟꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯕꯦꯒꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯑꯉꯥꯡ ꯂꯩꯕꯅꯤꯅ ꯉꯁꯤ ꯂꯣꯏꯁꯤꯜꯂꯁꯨ ꯅꯣꯡꯉꯥꯜꯂꯒ ꯑꯗꯨꯝ ꯆꯥꯏꯑꯕ ꯑꯗꯨꯒ ꯇꯦꯕꯜꯁꯤꯁꯨ ꯃꯥꯅ ꯂꯣꯏꯁꯤꯟꯕ ꯌꯥꯕꯉꯩꯗꯤ ꯂꯣꯏꯁꯤꯟꯖꯔꯕꯅꯤ ꯑꯗꯣ ꯑꯉꯥꯡ ꯂꯩꯕꯅꯤ ꯌꯥꯗꯦ ꯑꯗꯨꯝ ꯃꯣꯠꯂꯦ ꯑꯗꯣ ꯍꯧꯖꯤꯛ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯆꯥꯁꯨ ꯍꯧꯒꯠꯂꯦ ꯑꯗꯨꯒ ꯆꯥꯅꯕ ꯃꯥꯒꯤ ꯄꯤꯖꯔꯦ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯌꯥꯝ ꯆꯥꯎꯅ ꯉꯁꯤꯗꯤ ꯐꯪꯖꯔꯦ ꯍꯥꯟꯅꯗꯤ ꯑꯗꯨꯝ ꯄꯣꯠ ꯃꯆꯥ ꯉꯥꯛꯇꯅꯦꯕ ꯉꯁꯤꯗꯤ ꯁꯤꯁꯦ ꯐꯪꯉꯦ ꯑꯗꯣ ꯀꯃꯥꯏꯅ ꯍꯥꯡꯗꯣꯛꯇꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯐꯖꯅ ꯍꯥꯡꯗꯣꯛꯑꯒ ꯃꯅꯨꯡꯗ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯀꯨꯁꯟꯁꯦ ꯌꯥꯎꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯌꯦꯡꯉꯁꯤꯀꯣ ꯍꯥꯡꯗꯣꯛ ꯌꯥꯝ ꯆꯥꯎꯋꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯄꯣꯠ ꯑꯃ ꯊꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯣꯔꯠꯁꯇ ꯍꯥꯞꯄꯝꯒꯦ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯣ ꯌꯥꯝ ꯀꯥꯟꯅꯕ ꯄꯣꯠꯇꯤ ꯑꯣꯏꯗꯣꯏꯅꯦ ꯑꯩꯁꯦ ꯊꯕꯛ ꯑꯃ ꯇꯧꯕꯗꯒꯤꯀꯣ ꯑꯩ ꯁꯥꯊꯤꯅ ꯆꯤꯟꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦꯕ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯐꯖꯅ ꯅꯝꯕ ꯉꯝꯗ꯭ꯔꯦꯗꯀꯣ ꯑꯞꯗꯦꯠ ꯑꯩꯒꯤ ꯂꯥꯏꯐꯇ ꯑꯞꯗꯦꯠ ꯍꯥꯏꯕ ꯑꯩ ꯊꯕꯛꯀꯟꯅ ꯑꯗꯣ ꯑꯇꯣꯞꯄ ꯂꯣꯝꯗ ꯁꯨꯕꯒꯤꯀꯣ ꯉꯝꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯊꯕꯛ ꯀꯩꯅꯣ ꯇꯧꯕꯒꯤ ꯂꯥꯁ 7 daysꯇ ꯑꯩꯒꯤ ꯑꯥꯔꯅꯤꯡꯁꯤꯗ ꯂꯩꯔꯦꯀꯣ ꯁꯤꯗ ꯂꯩꯔꯦ ꯂꯥꯁ 7 days ꯑꯥꯔꯅꯤꯡ ꯑꯗꯣ ꯇ꯭ꯔꯥꯟꯖꯦꯛꯁꯟꯗꯤ 7 ꯈꯛ ꯇꯧꯈ꯭ꯔꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩ ꯆꯤꯟꯃꯟꯅꯅꯦ ꯚꯤꯗꯤꯑꯣꯁꯦ ꯐꯖꯅ ꯅꯝꯕ ꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯗꯣ ꯃꯊꯪꯒꯤ ꯚ꯭ꯂꯣꯛꯇ ꯑꯩ ꯀꯣꯟꯇꯤꯅ꯭ꯌꯨꯁꯟ ꯚ꯭ꯂꯣꯛꯇꯤ ꯁꯣꯏꯗꯅ ꯍꯥꯞꯆꯔꯛꯀꯅꯤ ꯑꯩ ꯑꯦꯗꯤꯠ ꯇꯧꯕꯁꯦ ꯍꯥꯏꯗꯤ ꯁꯪꯗ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯑꯦꯗꯤꯠ ꯇꯧꯔꯒ ꯄꯣꯞ ꯍꯥꯞꯄꯒꯦ ꯌꯥꯝꯅꯁꯨ ꯀꯨꯏꯔꯦ ꯃꯌꯥꯝꯁꯨ ꯑꯩꯁꯦ ꯀꯩꯗꯧꯔꯝꯕꯖꯥꯠꯅꯣ ꯀꯩꯗꯧꯔꯝꯃꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯈꯜꯂꯝꯒꯅꯤꯕꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯁꯨꯝ ꯑꯞꯗꯦꯠ ꯃꯌꯥꯝꯗ ꯚ꯭ꯂꯣꯛꯁꯦ ꯍꯥꯞꯆꯕꯅꯦ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯚ꯭ꯂꯣꯛꯁꯨ ꯃꯊꯪ ꯑꯩ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯍꯟꯗꯛꯇꯤ ꯁꯥꯊꯤꯅ ꯆꯤꯟꯕꯗꯣ ꯑꯣꯏꯔꯦ ꯃꯌꯥꯝ ꯋꯥꯔꯤꯕ ꯌꯥꯗꯦ ꯁꯣ ꯑꯗꯨ ꯍꯥꯏꯔꯒ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯂꯥꯏꯛ ꯁꯤꯌꯔ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ so we'll see you in the next video. Bye bye.